Supreme Court na reservation policy asi matam chupagi oina chatnaba yaroi haina phongdokhre. Justice PB Pardiwala na phongdorakpagi matung inna aikhogi khunai asida leiriba sotharaba kanglupki leiriba mahi masingi awaba amadi senmitlongi awaba si hana muthakpana chamamnaba asibu kokhanba ngamgani hairi. Constitution Bench ki Judge ahumna minority amadi majority ki warol amadi wakhalon nainaraba matungda mahai masing amadi lainga ki thabak pibada thamliba reservation ki kanglon asi matam pumnamakta chatnaba yaroi amadi amuk hana semdokpagi mathau tagani hairi. Majority judgment ki saruk ama oikhibi Justice Bella M Tribedina Indiana chahi humbudra manga ning khatam laba matungda Constitution bu anoba mayol da puraknanaba leiriba reservation ki kanglon asi amuk hana nainaduna hongdokpa mathau tai haina phongdorakli. Chief Election Commissioner of India Rajiv Kumar na ngasidagi haugadoriba voter list ki nationwide special summary revision da India gi miyam khudingmakna saruk yabinanaba haijarakli. Wafam asi mahakna ngasi Maharashtra gi Pune city da voter registration ga mari leinana pangthokpa cycle rally amada saruk yaraba matungda phongdokhibani. Pune gi Balewadi te leiba Sri Chhatrapati Shivaji Maharaj Sports Complex da voter mihut singna lamthakiba cycle rally aduda Election Commissioner Anup Chandra Pandey, State Chief Electoral Officer Shrikant Deshpande, Pune Divisional Commissioner Saurav Rao, Pune gi Collector Rajesh Deshmukh, Olympian Anjali Bhagwat, Film Director Nagraj Manjul amadi masing yamlaba voter singna saruk yakhi. Chahi khudingi October amadi November thada pangthokpa voter list anba yaraba singi damakta pangthokliba thoram asigi saruk ama oina ngasigi thoram sing asi pangthokibani panba yabadi mamangi Lok Sabha gi general election da voter masing khwaidagi tana Fangkiba state asi Pune na oikibana maram oiraga ECI na thoram pareng sing asi Pune gi miya maru oina khunggangi inkhalakliba naha singna mikhalda saruk yabada hena thawai yawhaningnabagi ithil phawananaba pangthokibani. Ngasi kunsuba jimpal gi mapo kumon thoram lup asigi holda pangthokre jiri ima maya pai bi apun malup jimpal na sinduna pangthokhiba thoram aduda JEO jiribam thaudam amurasi chanu jimpal gi president atom ongbi asangbi amadi all Manipur Students Union MSU gi advisor B Sarat Sharma Paripuri thaubaning singlop PPANL jiribam gi chairman S Lal Mani mitei jiri development organization JDO gi president N Sadananda mitei na dai savangki JEO jiribam gi thaudam amurasi chanu na haikibada low mapu yung na tali haiba matamdo hauzik jiri da yorokle education yaudana chawkhat palamda mama oiba ngamnoi maramaduna jiribam gi thabak thoram khudingda ekhoi amatta oina chatminnabagi tangai fadaba lei haiba wafam thamki chawkhat pa ngamroi da society mo yorokani apai district mayam da hauzik se directly tambagi khongjen sina mayam chawkhat thoram si direct yaudana diane habi mapu ronjila hai jiribam dana private school zana function to ba mato zana pangto ko school nya amati leire education ki lamda mang chawsan se haira gadi akoi ki officer leire ba staff ta inspection sa pa ya ta ba ta satra uniform se laga tabi chokta pa ka rinsi bunda sabi ko wa ro ko ga leire na bi ma gadi kuda ta dum pa bi ro se ana ji ta ya bi ro ma ko ko Cycling Federation of India Management Committee gi Executive Member E. Bhubaneswar Singh na thadurakpa press release amagi matung ina Cycling Federation of India na haukiba October 15 da thokiba notice amagi matung ina National Track Cycling Championship ta saruk yarunaba sanaroi sing khananaba selection trial gi committee ama semkhre hairi Guwahati da December gi tang 13 dagi 15 fawba chathagadaba championship asida saruk yarunaba sanaroi khandoknabagi committee asigi member oina E Bhubaneswar Singh executive member CFI O Bikram Singh ex internal cyclist O Basant Singh Sai coach K Sanajabu Singh amadi M Ibomsa Singh cycling coach pu khankakre hairi trial selection asida saruk yaningba cyclist singna November 13 gi ayuki pung 8 fawbagi manungda Kumalampakta leiba velodrome da paw lawrana pa khanglakli Nepal da magnitude taruk dasmik ahumda yuhakan hakibana marum oiraga miyoi taruk lekhire Nepal gi Doti district da ngase yuk nangalamdai pung amaga minute yankai tare taba matamda kanna hakiba yuha adugi epicenter na dialect ni hairiba mafam asi Uttarakhand gi
Pitoragadi kilometer Marifutara Chalagaleba Mafamni Kanna Hakiba Yuha Aduki Safu Oina India gi Konu New Delhi da Ngaseyu Angan Bada second Kara Funke Delhi Noida Gurugram Amadi Yumthang Nariba Mafam Singda Yuhagi Safu Funke President Draupadi Murmurna India gi Nauna Khalaba Chief Justice Y Chandrachudpu Ngasi Rashtrapati Bhavan da wasak lauragani ngarang thabak tagi pothakraba Justice UU Lalit ki mahut Y Chandrachud na singadabani Justice Chandrachud na India gi yankai suba Chief Justice oigadawribani kumza listing amga chamapan yankai mapan da pokhiba Chandrachud pu kumza listing ani tarataruk ki me 16 da Supreme Court ki judge oina hapkhibani Allahabad High Court da Chief Justice Oiramba Chandrachud Delhi University da LLB tambal loiraga LLB gi degree loisalaba matung USA gi Harvard Law School da Judicial Sciences da doctorate funkhibani Prime Minister Narendra Modi na India's G20 presidency gi logo team amadi website video conferencing gi khuthang da haudokre G20 presidency mathang tha December amadagi India na haudok-lagani ngarang pangthokiba thauramda G20 gi logo asina laichat chayenaba amadi semilon gi awabadagi lanthoraktuna anouba malem ama semigi thajaba aduni haina phungdokhi Prime Minister na makhata na G20 na Prithvi ama imung ama lakadoriba punsirol ama haiba wakalol adubu maung phauna handuna malem gi chakwa thaurangda soidana mateng panglagani haina su phungdokhi Election Commission of India ECI na ngasi voter list ki top summary revision ama Pune da haudok-lagani India pumbagi oina haudokadawriba summary revision asida Chief Election Commissioner Rajiv Kumar amadi Election Commissioner Anup Chandra Pandey na sarup yagani Panbayabadi mamangi Lok Sabha gi general election da voter masing khwaidagi tana thadakiba state asi Pune na oikhibana maram oiraga Pune gi miyam maruaina khungangi inkalakliba nahasingna mikhal da sarup yabada hena thawai yauningbagi ithil fahunanaba mikhal ga mari leinaba thabak thoram kaya ama Pune da pangthoklibani Election Commissioner na miyam ga hakthengnana wari sanabaga loinena cycle rally amasung ase ayu balwadi dagi lamthakhi masigi matungda ayu pung 13 taba matamda Savitri Bhai Pune University da nauna voter lista changadaba singi damak drive chathaba hokhi Thawal district ki manung chanba khangabok ta leiba district hospital gi maning lokol da yeinana ba paiduna thamba lawsangam amagi Faubai haukiba hingda masakhangdaba singna mai thadok piramli hairi angan bayukta miyamna thengnarakpani hairi hiramasigi matangda Thawal police na case ama lokatuna thijinba hokre mai thadok piramlaba law adu khangabok awanglikai dagi moirangthem Nabachandra Singh apokpa lekhidraba M amubana lawsal oina ubani hairi kanana kari maramgi damak faubai adu mai thadok piramlibanu haiba khangba ngamdri hairi Moirangthem Nabachandra gi loina bibina na fongdorakpada mi gidagi lawsal uraga yamna wana sujabani law khawbadasu mi neklaba paisa leitabadagi mathantana tapna khawjaraga hayeng yeina bahaiduna pairaga thamjabani nimit tarakpa matam fawba sangduna leijarambani asuk yamna tamthina mai thadok piramlibasi kari nungaitaba leibagino hairaduna maral leibasing dandi PBU haiki Lawfam aduda yengshinba lakiba khangabok Jila Parishad member KH Raj Mohona haikibada lawsal uduna yamna wana sujariba lawfamni khawraba matung lawye naba leiringaida asumna tawbasi thamoi sokna nungaite sana chaikadaba sajat chatliba miyuising asi gi mathakta lengakna akanma meeting chungsinbiu haiki tabade asukki matik nungaite maramdi wana kogi wai sing wana sujaba lawfamsi hiyang jaiga do bana nena lejaraga nasi ayukta mai sabag leiram bai basi suk thamoi sokna nungaite leite sing mana tobiriba miyuising haiba tare yamna sana sakada sa chaliba miyuising asi mari lena bo authority na epang yamna lengang am nabi yang changsin biraga mala lebi misin phabi duna ganti punganba mon matuma tawdana ba thokdana ba sinbiyo haina aina epang yamda ai mai kai degi mulukse kogi asida inthaba machemam ado ai koina tenthok ko patam na ma koina noi asi tenthok kan tenthok agadi noi law ubanga moi legli mache sa changane ba hai ado ai koi kaisu khande thawaina chum ngang le ma le khale law so chegi lapam sida moi indhabam semjero ba ado ma koina ai na paira ka tham ngarang ji chan hawa ramba ba ai asida tumma ga pura thang la lai
ꯑꯗꯨꯒ ꯁꯟꯅ ꯑꯋꯥꯏꯔꯣꯝꯗ ꯑꯩꯁꯤ ꯀꯥꯔꯒ ꯆꯠꯈꯤꯕꯅꯦ ꯐꯛꯕꯣꯔꯥꯗ ꯁꯥꯏꯀꯜꯗ ꯏꯜꯂꯒ ꯈꯥꯎꯕꯁꯨ ꯏꯊꯟ ꯈꯛꯇꯅ ꯈꯥꯎꯔꯤꯁꯦ ꯃꯈꯣꯏꯅ ꯒꯥꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤ ꯊꯥꯕꯤꯔꯤꯕꯅꯣ ꯈꯪꯗꯦ ꯃꯔꯥ ꯂꯩꯕꯁꯤꯡꯗꯨꯗ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯑꯩ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯩ ꯑꯁꯥꯎꯅ ꯈꯣꯠꯅꯕ ꯀꯅꯥ ꯑꯖꯤꯕ ꯑꯃꯐꯥꯎ ꯂꯩꯖꯗꯦ ꯀꯨꯝꯁꯤꯡ 1987 November 12 ayuk anganbada Kamengi Leimarokta Leiba Pripaki Transit Game amada CRPF amasung Manipur Police ki apunba force amana khangawdana landaraktuna game aduda Leiba Pripaki athoba ayekpam Dhiren alias Angam Sagolban Tera Lokrakpam Lekai amasung Frailatpam Kabikanta alias Leimu alias Lengam Sharma Sagolban Mainu Leirak Loinana Transit Game aduda punna leiminaba PLA gi athoba Pukrambam Gambir Singh Singjamai Makha Naurim Lekai Hairiba athoba ahum asina Transit Game adugi mayokta akanba lantheng chatharamnaba matung thawaina pontha pi ki ba thodok amadi kumsing 1985 November 12 gi numidang wairamda Kabo Waksingda leiba sugar factory gi complex manungda duty taba security gi makhutta party sigi luching purel RK Tulachandra alias Loya taba lekhidaba thodok loinana leibaki mangkhiba ningtamba Hanjinanaba lisang sina chatharakliba ningtam yawal lantheng asigidamak thawaina pontha pikraba athoba athobi singbu ningsingduna kumsing 1988 November 12 dagi Red Army Pripak na leptana pangthoktuna lakpa athoba singi ningsing numit handak sulak liba November 12 inglisingani kunithoi thangja numita leibak miyam galunena pangthokani Hairiba numit asida makalamategi harau kumhai tobigano madi numit asigi numidang wairamda yumthong khudingda maira katpiyu loinana lekhidaba athoba athobisingi ningsing khuwamda maira katpiduna ikai khumnaba utpiyu haina mangjawnana aina thingkraba lalholu People's Revolutionary Party of Kangleipak Pripakna lamdamasigi miyamda paujelakle Haukiba pung kunmarida India da nauna miyoi chanipan taramatoi COVID positive oire lekhidaba migi masingna anini pagalakpagi chang chada marifudara nipan dasmik taret nipan oiri apunba confirm case na koti mari lakh nifutaruk lising humpunitoi chamapan yangkai nithoi yaukre active case na lising tara humdoi chamnga yangkai mapani leina asna maram oraga lekhidaba migi masingna lakh manga lising kuntra chamnga taramathoi ni leina asidagi naba faduna discharge tawkhiba migi masingna koti mari lakh nifumathoi lising tara nipan chanipan marfunithoi ni leina asidagi ngakthokna vaccine kapthokiba apunma migi masingna koti chani taramapan lakh taret henkhre Malem join COVID laitana khwaidagi na sokalaba lebak singi manungda USA na ahanba India na nisubada madi France na ahum subada leiri awang nongpok state ki oina Assam na ahanba Mizoram na nisubamadi Manipur na ahum subada leiri